Hainei, ngangnei, sonei. Thazaba leiba mafamda nungsiba lei. Nungsiba leirabadi apamba haibihul aduso. Masa mathanada pukninggi kachil amada mado mathan phaurakpa haibase hainaruba naidabani. Aningba apamba kalakba mihauba pamungba haibase mioibagi machatni. Thamoi ani thawai ani do apampamda phongdoknarabaso amana amagi manakta naksinnabadi khaudak chai karamnasu charoi. Ayuk anganba aduda nganba magi kadagi thabak chatnaba phirol lesinduna thoklakle. Mahausa chahi mari mangagi mamangda tawkiba mana yamna pamjaba looks adudani thoklaklibado. Brown color ge leather jacket ama manungdana white color ge t-shirt ama litle aduga formal pants ama setle. Makhada yengtharuba mityengdana we masana na tungliba amuba khongo. Mama si ibema amadi mapa ibungo kumarso ngarang athengbada yumda thunglarabani. Laimana imagi ningthem nangbu nasa ngamde haibado khara potha khothadana leiba yadra haiwane thabak haidana thabakta lining oibado tawraduni nangbo ngarangso imasi thengna yoraklabanina ichadaga haidre. Nganba nang minukmi mamagi na khara changsin hai itap-tapna. Imase masa paba midabo kuina naba yabrado ha imasi ubada anabaga suai mangkre ado pabungde pabung leine nangbu kari hainingge. Kadagi thabak chatkadabagi thoklakliba mapabu urabada nganba pabung asom kakana paipa mafamdo aina handakse mingonda thadoge na tawbani pabungna khara kakada haibiro aina haibadi phazaba khara watlane. Kumarna kari tawrabano ni ningthem nang kakana adumak sinazarani ne aidi thangai singna pithokrasira haiba phawba khallibani ne. Madu yari babong mafamdo profit yamna phanggadaba mafamni madu phangni haiduna aina lawshinge haiba sunate makhoina mafamdo loinaba hitrabanina ahiba mida pikhrasi misu kana janaba mafam aduda aina pamdaba thabak tawrabanina mafamdo thadokpa tare. Aina hana so haikrabadune thabak sufamni mado sana uniform nate haina iham ikai hangoina hairabani akhoi apuido aina wangang lectringaida wakal tawayu angang macha sunate ma andaki wixta tawnaba semsaba loirabani kakada babangna wafamdo matang hodopiro imase nacha satlokige. Asi hairamlaga adum chumjung thokre laimana samkhya nacha nupasina hairisibu karino karamba mafamnone akhoi thongambana pairibo asomda farm ama leibadune thongambagi mawongmakne nacha nupagi maching matasiga ai onthokna tangadawrida farese thokpa ama hek lakcharasane ningthina leiroko aiso haidoknaba tawge chaksu loirabani khare hek chabi khodana yare madu amuk chadana leirabadi amata nangaro ai thokleko. Sumdana nganba magi angangsing aduga loinana mafam amada lae. Corona yambong kari thabak legi sidabo schedule dadi amta yaudagum tawe nganbana thawrido tumin thokoro. Bikina yambong haujikanse look samit tawe kamai toino loyaso mateng pangsilai adune asigumba chahi kunithoi kulhumdogi fashion se akhoi yambungdi pagik tawdidana. Sanaragliba wafamdo taning drama lenganba khon khasi kana haire charina ngangba yamale nakhoina wangangbase yai lepo makha maktarana gari sidai mathang ne amamam to oina kautharakpa soiroi. Wahaiduna kira male tumin laikre asum lakpana mafamado hek yorakpaga khaba hana kumthakre ataisu mathang kumtharae. Korona haikiba chumi chekonda makhoigi thabak leite nganba magi mingda chekol ani lei adubo mafam asidi amata nate atop lamda leiba ngaktani. Khabana yambong nganba wangang lakano haibagong makhona ingi tawre chumdring adom manungda jangsilae. Manager oira male nupa ama thoklaktuna hairare chawrena
Kana kari thabakki Rakesh unage Wahaudo ka amata yaude direct hekta haichilakpani nganba manager ado mumit mana lauthore mafam asida Rakesh le haiba kamdona khanglibano haina khanbada kokchaubi kare Chaurelna Ibungo Rakesh haibadi kana oirabano Aikhuigi sida Rakesh kauba thabak suba amata yaudene Nangido mafam onaramgani ne Ahalna duk oidaba nganglibadabo hanu thangda popke hairibra Ai wachaga sagat anshinaduna ngangnaba hainaba minate Fazana hairingai mabu kauthoro Rakesh palakpaduda magi angangsing asiso pakhatpada lawaida mihul honba yaurabani Korau khabada tamna haire Karino Madui shiu yadaba nungi laiman baduna kamai sida leramino Aikhui kangsasigi matamakne piilida ide Khabana Patro thokleise Lushinbiradabani handak thuklei kansida Korona yam lushinni Ai ngasi irularakte aduira khangde daw ma iya jise Sakta da lurasu adum yaroi nangde Nganbana Korau khaba bike chalo Chekona sigi mafam khuding changlaga uplambu unalong thoktuna mabu phangnaba thigadabane Phangrabade chekon mai thagadabane Nganbana khonjau thaduna laurakpani wari tawramba anido khangpreke khangi adubu order ni kakpa yaroidaba order aduna mahai magi thokpa Rakesh thiba hokre Chaurin pakhatna bungo nganba nang sumnadi tawnu Rakesh mafam asida thangai sengna leitabane hairibado tade nganba mandugi mahot Chaurel bu thaiduna nakala maromda lakle Adubu chalamba khongthang choplep mangda uriba mami adubu aduk munna yenge yamna munna icham chamba halfpen ama setli amuba machuda yamna walthangnaba amuba oirabasu amuba mandana machu frit ama litle machu aduna takpadi aduk manle haibani setliba fijol ado amaromda thabak suba lakpada karamnadi suttai tawduna lakkani Adubo nganba magi mityeng adunadi uriba mami ado aduk nugsirure Thabak suduna leiramba irik maso nganba pu uthokre masado itak-takatna yenglae Ibai Nganbana Nangse karam gangnani Ibai garibano Nachi adugi mopane haibada matik chab hek chai Nakhoi ngangnabase yamna waine ai Wahi aduda khasik noglei ire nganbana Chalo loshilo kari pore Thabak matam loidre bai Haiba ngang makhra taw ire aibu sawangano Direkta mo hairaga thabak yama tawninglabani thabak piba tare loshilo Upai leite ire mana porakpa pochai khrada loisile Matang aduda magi angangsingdo launaba horakle Kuthoknabagi maongne Anido hairab yengnaramlaga lauriba maikai adomda sensilae Tawramliba phibamda ubada nganba mamin mana lauthoe Nganbana Khaba biki loya korau atay angangsing aduso loini yenglae Tawramliba phibamdo atay karimta nate Rakesh to makhoi mayam changduna amana makhutfa amana makhongfa mamai aduda thaduna leirambane Khabana Yambong Nganba hojikso wanganglakte Rakesh bu adung muna yengduna lay Korona amuk hairi Yambong Aikhui laisi khangbadagi ma apapise somko narsida lotla leirminine Asi haiduna Rakesh ado laktana inthuduna nganba magi mangda thamme Rakesh na Ai bomukta ngakpiyo Nganba nokningdana chumbal chinglap nokhe aduka wahaiba hore Aigi yeknaba aduki matik yame Fagi nate Yamba haibabu masing thingamdana yame Adubo nanga iga yanadrabaso nangbudi Aigi yeknaba aduki matik yame Fagi nate Yamba haibabu masing thingamdana yame Adubo nanga iga yanadrabaso nangbudi aina aigi yeknaba amoina laude Maramdi
nahak nupa nate. Nupa mo iraga nupa mo ina. Yam na chauthok na chinglim na hingba ngamdaba misak ado nupa mani karam haigani. Adugumlaba nupa mo iraga nupa oina hingba ngamdaba misak singdagi marakta nang nahak so amani. Adugumlaba misak aduga aiga karam lamba tawgani. Dahan gidan aroy boyo. Matung amuk hana aigi mayogda lebaklabadi. Wahai amadi makha tarudre matung taba adudi masana khangjaro haibagum asum mathang thoknaragli. Makhoini hek thokibaga Rakesh nganbabu marulaini yinglaga angawba minuk ama nuglei. Somdana garida fatfat kakhanaduna pareng chumjing thoragle. Ahanbagi kari adudana nganba irik korau amadi khaba tonge. Anisuba adudana loyabiki amadi atay angang ama aniga tonge. Iroy loyba gari adudaso magi atopa angang sing tongle. Korau na inaw nangi mingdi kay kauba. Irik na irik kawi yamba. Chahi kya suraba class na kaya kari ba? 19 sudore handak 12 thadoy ni. Kan hono. Gari thori ba khaba so hairi. Nakoy na china naw sa kaya no. Ahum ni yamba ichiga iga aduga yachenga. Aikoy yambunga kamay khangnari no. Ngan bana khaba gari tutumin thaw. Irik masu pakumpi ke khan kathok lambado tamnum sinkre. Ngahaki matung irik magi mayim yoselaktore. Irik na yamba sida khambiro. Khabana no yung kaidano yung phaba thilamagidana. Yarni yamba sida sumjat khrage asida leire. Khongna sum walking oi kay chakhrage. Gari khamba yaba mafam yengnaga khamlagle gari yado irik masu kumthakre nganba masu kumlee. Ibai adudi ayimuk lehorage. Mingau tuda leiriba singdo mamit kaloina chongthoklakadore. Khabana ibai kawine side. Khabana tapna sonkibani nganba masu irik ton sinduna luthana hai. Irik lerik tamayon silo. Nasidagi chikon chatlana. Aina hariba sita. Matang matam chana nangi aina thabak singani. Takut soglibada nagthini silo. Nachena wahang toina ba paramiyat kana. Chalo ibai suhan khrage. Irik hoy haibagum makuknam lae. Irik na ihamba dudi ayimuk lehorage. Korona pharina. Irik tabli lambi eduda asum chatlambadagi lambel gi nakalda leiriba ahangba labugoi kayoi leiriba duda changsinduna famme. Wakhaladaso ngaihakta pothaba tawda mathau yamna chille. Pocket ta yauriba magi phone ado lawthoklaga yachenda message ama thai. Yai nangim halakpada ichena ihangladi ai khra thinglani bobo heda chatkhena khra tammo. Class matamna tabanara panthada message sala ai chen. Kaino nangai leiriba thabung matambo kyam walige. Adu ada hairana aina haidu taw. Okay haiduna amakak halaklamlaga makhade halakhidre. Irik masu kariso hairudre. Mamitagi mabisu tapna tarakle. Hawkhiba punsigi tangkak kaya ningsing. Wakhal yamna ware. Matang chada karumdagi paisilakpa wakhal no. Mitmangda ui. Henba magi mama ibimado. Adungay magiso mama aduga leminaringay. Mapana hinglingay haraw leminakiba punsi tangkak kaya do ningsing lee. Flashback. Tumal na. Ay, ipagi sana. Nang buta bro. Mapanda mukta thoglo. Namasu kauthoro. Thabi na. Tari baba. Ima, baba na kauri. Thabi mapanda prop thogle. Aduga mapagi nagta famthaduna hai. Baba, yarni hairaba. Tumal machabu nugsina yengduna. Ichagibu ihade hai bro. Baba na phanaba tawkhrabani. Mama ibe maso thoklaktuna hairare. Makhoi babong nachanupi kitubu ihare haibrane. Yare. Aina phajana hairamlabani. Nacha sakhenba aniduna karum chatkre. Mai kanda leiramgani.
Phana gyan taboi ningi hekta yadene yai mase. Atonbasina walan kaya muk ngangde. Masina pura mache laure ko. Ingon nagatay narakano. Mina ngangdabudubo ay naraba. Hoy ni. Icha na hay baloy na chungmise. Mamado na. Napana cha wari to ko ay chalon kalam libane amukta ying lukige. Nang na changbada anido thoglo hayramo. Hoy. Imagi yai chen nanaw ga mukta mapanda thogluso nang baba na kaho bane. Mapana kawi tabada anido magi kadagi chenthoknare. Jahidi fana angang oire. Adubo masa-masagi kapiyo haiduna tattana ningai tawbana. Mama mapa oiriba makoiso. Machagi ningai da khang mangamda tongan lehalle. Yai chena. Baba, achapot leirakpra. Tomal na. Maramok prane nakhoy nibo. Lamhen ba angang gibo achapot leinabra ne iphagi yai. Yare da baba. Achapot pu kaino charasu yai chadrasu yai lamde adum hen khige. Masi yengune. Mase nangonda kanana tae lamhelo haidana. O maramo adi lairik mayam haikrani baba. Aduna lamheline. Yengune aina maram gudumoktana lairik kado kan hekta paraane. Aday aina exam da first taro. Adudi kamain tawne. Bhagisana. Babagi khud se karino maring chatline nangbo. Thoibi nunglaga haire. Chalakini baba yam chalakini. Maramokpa nachani leiridaba. Hoida. Chauraga maraina gyan tajaraklani. Karino icha atonbasidi tuminna sum leirabade. Yachena. Manabu tumin leitradi kaino baba. Irikna. Yare. Nang dawna chinkando sarok iche dawna tawzage. Thoibina. Ay amuk napsila ba. Baba ay imagi mateng khara panglukige anghangani ka leiminaro. Phare chango. Mache changkhibaga irikto mapagi nakta prapra tangsilae. Ba, chegi imphal da lairik tambai haido yarabo. Machagi wahangduna pena nakjay tomal. Hayang hauba ikhoigi su imphal nine. Sidagi khara khazik chatlaga leirabani imphal haibado. Dubo ba yarabo ba. Yare. Yechen nakhoy niso lairik kanna pagadabani ko. Irikna, oy baba. Yechena. Ba lao chen besanase hakchang phana ba. Bababu chen mangam dawri brane yaima nang tawri se. Kaigi ngamoiduna baba lakta lao. Irik akhoy ni chenge aduga baba na tanaro. Asi haiduna pakraba sumang aduda chen bahukre anido. Tomalso pungkak chauraba macha ani asibo nungsina yengjay. Chauri kan mana chahiga chanada wange. Masafay animak sakta yenglabaso amane hende. Amana wate. Irik mana yachendagi kuchupan bakradi hele. Yachena. Ba kaino tanaro hairaga. Hoy tanage. Asi haiduna famlambadagi hogatlae. Adubu khanghauda tomal mathabak aduda makhut ani chang chena paisile. Matauduna chelamba ani do leplaga mapagi nakta chensilae. Irikna. Baba kidorage. Yachena. Ba isangam jobo. Chiche mama. Fugawgatuna machega mamaga kauba chensinki yachen. Irikna. Ba se hugalo. Baba kidorage. Tomal surfuina holakli. Iriki piktak tauba khutsa ado chena paisin. Machagi tagup pangliba mitsna aduna mababa khatna yeng. Tawriba matawdo nangsina yengi. Mikup ama ani asida wakhalda tarakli. Nupi aduna. Ibungo, nangi na chaton base maraw legni nangbo. Angang ujarasu, angangi wakhal chendi ko. Thawna yamna laydawri. Nang phazana senaw ko. Machase pamdaba thodoka mathuklakpada apikpo oigera. Achawbo oigera. Bakuk macha asida chuduna. Hayengwai tungkon na phawba adung ningsingduna leiradabani. Nang nagyan tana cheksina loinagadabani. Mahabo sawan gano. Wahay khara siningsinglakpada tomal machabo umukso wajana yenge.
Makut na mana chena paisiliba mathabak ado hena chena phaurakpagum tawrakle. Ipagi atonba icha adi manga leibani matam pumnamakta asauba haiba saubase thamba yade sauninglabasu matang chana uthokadabani nachese wahanganuko imungi leita lairada nachese wazarabani nahida puknik changu namana haiba iluko nayambase pangbani matam pumnamakta nanggaluina na chatmina. Wahay asina loirakpadadi soramuktang sangno hontaramlaga aroiba oi toma mamid uisenkre. Mapana chena paisilamba kutsa ado asum komthoraklabada bina thumlaba mid ani aduna mapabu yengamda yenglee. Kaire macha oiba magi thamoi pigliba wakhal aduda chukre mapagi aroiba oina hairamba wahay khra ado. Present time. Haukiba punsigi tangkak aduda sinthakiba pirang aduga chap manana ngasi sunaw honana sinthare pirang. Irik mamay ado makut ani chang nanthokduna famlambadagi hoga chumjring lakle. Khra lakba hobaga yachena muk thengnare. Yachena ai hero nang thibada satle he ide ichena nang kaurusona laine. Kaino kapuriro aina de Napa na bukap na bro. Wa thaido kanuda kedorage. As wita tin changre aduine. Tauni law changase. Nang dangang na badai se nupi ga thiba phangaroi bani. Saktuga kanai nupi ya bidoi ba. Ai thirabani na nang shu thire ne dude. Ai di yaude ai di hero ni kaino. Ai shu thide dude. Thi hari matada. Adudi nang su thire kai da bu khetnari ge nang ai. Kalarda khangaba mureng is yam ngouring lo ha ai dum ngowi haizaba tari kaino fi machin myam bai duna kidona bano khutsa sokre iche dadi phunaba tamba yelini haiduine haibiyo kepto ai gidona tro khangde lerambadu upsilaine nanggi oiradi ain upaya da haba leibro nangna sagi leirido upaya dro irudi luni khangde aduna semina bataline Hare Krishna ibo nang ngamako lao chetlase wathi ngangdana muk leiri hen bana bhai amta ngai kho yechena kana hen bana ngai kho ini akhoi mana nuini unaninge na laini laptak lakliba marup adubo nokmi yengi yachen Irik madi imana na khoi ani uninge haiba wado tabada thabuk subada yetpa fi macha aduna mamai khumjile sumnak silakpaga mangda heklep lare hen bana bai tu ekhoi mane ima moyeni sine aigelu natine haibado bakpina ichani di yamna chawri dana mingna kari kauba hana takhiba khonjel amu oibagum tawrakpaduda Pocket tagi karino malagthoknaba laknaramba yachendo mamai thuna non khatuna yengle leplammi adungai makhoi bunuksina konsinbiduna itap pakhonjelda nosum isei saktuna makhoi budumba thembi khibi mama ibemado yachena ima khanghauda wakhalda kaukhiba ming ado chinba lana kaukre ima haiduna mitlu anisu hongnaruba tawda Pigi ira thangle yachena kaurakpa aduda pakpisu harau khume haune ichagi mingna kari kauba yai kawe ming yamna phaje ima babadi suna leiriko yachena fetawraga khume baba mama loina mak lekhidre he anthopanida ire henbada hairab onsen henba Aise thabuk uma sule hoba kaithel macha da susat kadabani yechin ga dawraga nangi imaga punawari sahokho ai halamage wahe khra sitang haidam laga thuna makchat khre ire yechin magi masado tarang ama ichichet pagum tawre hen bana bai adudi akoi ndum cha hoi phaudang hatang chaluse akoi baba su yore masakhang no lao pakpi su hajila e lao ne
Nang babagaso wari taurusi. Karisu koiganu ko. Nangi apoppa imani haina khallu ko imagi yai. Aroibagi wahai ado thamoida akanba chaina ama fange. Wakhal maso madom tapna sonjay. Ai asibu nahaki nacha mandabra ima haiduna hangningba fawe. Mabu karisu khangdaba manba mamagi mataudo yengma ngamjade yaichen. Hojiktada karino amaso gyan lakle. Madudi irik mana henbaga loinaw yakidaba. Madugi maram asi oibatai haina wakhal lamba fangkre. Magi manaw ni irik asi. Manaw gi magun mana karigi khangloi. Irik na hana pakpibu ukhidribra oirabade. Hojik irik na normal oina wa nganglam libado nganglam loi khange.